Kuki Khulda bom Pokhaibagi Thoudokta Angang Ahum Shokle ngasi nungthil pung ama khare helakpada Kaksing district ki palelga tainana leiba Tengnopal district ki Molnoi Kuki Khulda bom Pokhaibagi Thoudokta masin manau yauna Angang Ahum Shokle haire soklaba angang sing adudi ngamngun mang haukip chahi nipan apokpa laikhidraba haukholen haukip hemgaw hau baite chahi tara apokpa Thoudang baite amade mahaki pokminaba manau nupa Jamgunsel baite chahi nipan ni haire soklaba angang ahum adu palel da leiba kuntaruk sector Assam Rifles ki kem da leiba hospital da pukhatuna laikanare makhoi ahum asegi manungda amade fibam khara luna soi haire haujik phawbagi oina bom adu matau karamna pokhai khibanu haibagi chapchaba pau phangba ngamdrabasu 51 motor cell gi ariba bom angang sing aduna paiduna sanarubadagi khangawdana pokhai khiba oiramba yai haina panare Thoudok asegi matangda Tengnopal police amade Kunmathoi suba Assam Rifles ki personnel singna mafam aduda yengsin khibaga loinana Thoudok asegi matangda thijinba haukhre haire